अहानबदा मरुओइबा पाउ अनौबा लुचिंगबा खन्नबा बीजेपी की एमएलए सिंह तौनरिबा कैम्पसिंगी मरक्तगी स्पीकर सत्यव्रत की कैम्प असना ख्वाइदगी चाउबा कैम्प ओइरे हाइबा तारी खुलंगाकपसिंग महौसागी पुंसिदा लागनबा जनरल एमनेस्टी लाउथोकदबनी खुलंगाकपसिंगी ममासिंग मणिपुरदा पीआर थमजलिबासी पीएम अमसुंग होम मिनिस्टर की ख्वाइदगी चाउबा असोइबनी गौरव गोगोई प्रेसिडेंट रूल मखाताना चनखिबा तारबदी एमएलए सिंह दायित्व पुगदबनी इंडो म्यांमार बॉर्डर थेंगनरिबा इलीगल माइग्रेशन की इशू असी मतम सांगना थओइदना मणिपुरदा पीआर थमजिलिबासी पीएम अमसुंग होम मिनिस्टर की ख्वाइदगी चाउना असोइबनी गौरव गोगोई मणिपुरदा प्रेसिडेंट रूल थमजिलिबासी प्राइम मिनिस्टर नरेंद्र मोदी अमसुंग होम मिनिस्टर अमित शाह अमदी बीजेपी की कलेक्टिव लीडरशिप की ओइबा नॉर्थ ईस्ट ख्वाइदगी चाउबा फेलियर अमनी हाइना असम की एमपी गौरव गोगोईना फोंदोखरे एमपी गौरव गोगोईना महाकी एक्स थागतपा पोस्ट अमदा हाई अचौबा इरांगसिंग मायोकनरिबा मणिपुर स्टेट सेंट्रल बीजेपी लेंगाकना प्रेसिडेंट रूल हौखिबा युमसकैसा नुमिता थमजिनखिबनी खोंथांग असि मणिपुर की चीफ मिनिस्टर ओइरंबा नोंथोमा बिरेना महाकना चीफ मिनिस्टर फमदगी रिजाइन तौखिबा मतुंगदा ओइरक्लिबा फिवमनी लोकसभा की कांग्रेस की डिप्यूटी ऑपोजिशन लीडर ओइरिबा गौरव गोगोईना हाई मणिपुर स्टेट प्रेसिडेंट रूल थमलबसु मणिपुरदा थोकलिबा इरांग असिगी वारोइसिन पुरक्तुना लॉ एंड ऑर्डर महौसागी फिवमदा हंजिलहलकनबा रोड मैप लेते मणिपुरदा प्रेसिडेंट रूल थमलिबा असि बीजेपी सेंट्रल लेंगाकना मणिपुर की मिचम मियामबु करिसु ओइना खंदे ताकपनी हाइबसि इंडिया पुंबना मयेक सेंगना खंगबा ngamle हाइखि खुलंगाकपसिंग महौसागी पुंसिदा लाकनबा जनरल एमनेस्टी लाउथोकदबनी खुलंगाकपसिंगी ममासिंग खुलंगाकपसिंगी महौसागी पुंसिदा हलकनबा जनरल एमनेस्टी लाउथोकदबनी वाफम असि थबक्तो अंथोक्ट्रिबा फावबदी मखोइसिंग अमता फाबा पुनबा यारोय हाइना खुलंगाकपसिंगी ममासिंगना फोंदोरकली हिरम असिगी मतांगदा ngasi मणिपुर प्रेस क्लब की थांजिंग हॉल दा पांगथोकपा पाउगी मिफम अमदा खुलंगाकलिबसिंगी ममासिंगना फोंदोरकपदा कुकी खुलाई पाइबसिंगना सथरकिबा लान असिदा मणिपुर कन्ननबगीदमक खुलंगाकपसिंग थोलखिबनी मखोइसिंग असि अमता फाबा पुनबा यारोय हाइना मियामना लाउरिङै चेरक असिदा हौकिबा तांग 19 की नुमिदांगदा मणिपुरदा प्रेसिडेंट रूल थमजिलखि प्रेसिडेंट रूल हेक थमजिलखिबगा इकान कानदना हाइरोक्ता खुलंगाकपसिंग फाबा पुनबा हौरखि ओइरक्लिबा फिवम असिदा मणिपुर कन्नबगीदमक थोरखिबा खुलंगाकपसिंग महौसागी पुनसिदा लाकनबा जनरल एमनेस्टी लाउथोकदबनी मदु नत्रिबा फावबदी खुलंगाकपसिंग अमता फाबा पुनबा यारोय मियामना सिनखिबा डेमोक्रेटिक राइट्स अदु स्टेट असिदा मियामगी लेंगाक अमा लिंगबा ngamdaba हाइबसि इकाइनिंगाइनी मणिपुर की ओइरबा फिवम असिदा लेजिस्लेचर सिंगना अथुबदा वाखल तादुना मियामगी लेंगाक अमा लिंगनबा अमदी हौजिक थमलिबा पीआर असि अथुबदा लौथोखिनबा होटनबियु डेमोक्रेसी की वाहनथोक लेतबा मणिपुर ओइहनबा पामदे हाइना खुलंगाकपसिंगी ममासिंगी माइकैदगी फोंदोरखि प्रेसिडेंट रूल मखाताना चनखिबा तारबदी एमएलए सिंगना दायित्व पुगदबनी चीफ मिनिस्टर हाप्पा ngamdabadagi मखाताना प्रेसिडेंट रूल चनखिबा तारबदी मदुदा थोलकपा अफफतगी टेक्चाक पुंबा एमएलए सिंगना पुगदबनी लानगी वारोइसिन पुरक्ट्रिङैदा एन बिरेन सीएम फम थादोकपा यानिंगदे हाइना नोंपोक संजिनबम अपुनबा मैरा पाइबिना ngasi वकत मिफम चथखरे नोंपोक संजिनबम अपुनबा मैरा पाइबिना सिंदुना संजिनबम खुनौदा लेबा इमा पोलोय लेमा संगलेंदा वकत मिफम अमा चथरबा मतुंगदा अथुबदा चीफ मिनिस्टर खलु मणिपुरदा थोकलिबा लान लोइसलु खुलंगाकपा फाबा यारोय प्रेसिडेंट रूल चतनबा यानिंगदे हाइबा खोलाउ लाउदुना नोंपोक संजिनबमगी अकोइबदा खोंगचत अमासु चतखि वकत खोंजंग अदुदा सरुक याकिबी खोंजंग लोइनुपी अमना हाई चीफ मिनिस्टर खनबा ngamdabadagi amadi एमएलए सिंगी मोट मानदबदगी प्रेसिडेंट रूल असि मतम सांगना अदुमक थमखिबा तारबदी मैरेकपीदगी मैजाउबी ओइरकनी मदुदा थोलकपा अफबतगी टेक्चाक पुंबा अदु एमएलए सिंगना पुगदबनी हंदक मणिपुरदा प्रेसिडेंट रूल थमखिबा असि लेंगाक पाइमिनरिबा सिंगी मरक्ता मियामगी खलक्तबा फमुनरकपदगी फिवम असि ताखिबनी मसी मियामगी अपामबगी मायोक्तनी अथुबदा प्रेसिडेंट रूल थमलिबा असि मखाताना थमदनबा लेंगाक हिंगत हंदुना चीफ मिनिस्टर खनबियु एमएलए सिंगी मरक्ता यानदबा लेरंबा कया अदु काउथोकलगा मियामगी याइफनबा होटनबियु हाइखि अनौबा लुचिंगबा खन्नबा बीजेपी की एमएलए सिंगना तौनरिबा कैम्पसिंगी मरक्ता स्पीकर सत्यव्रत की कैम्प असिना ख्वाइदगी चाउबा कैम्प ओइरे हाइबा तारी एन बिरेना चीफ मिनिस्टर फमदगी रिजाइन तौख्रबा मतुंगदा अनौबा लुचिंगबा खन्बा ngamdabadagi मणिपुरदा प्रेसिडेंट रूल सस्पेंड एनिमेशन थमजिलखिबा असिदा हौजिकसु बीजेपी एमएलए सिंगी मरक्ता अनौबा लुचिंगबा खन्नबा तोखाई तोखाई कैम्प तौनरी लोइनना प्राइम मिनिस्टर नरेंद्र मोदी ngasi अथेंगबदा दिल्ली यौरकलबा मतुंगदा दिल्ली अमदि मणिपुर की ओइना चीफ मिनिस्टर अममम खन्नबगीदमक थबक पांगथोकदौरी अदुबु पाउचे असिना फंगबा पाउ अमगी मतुंग इन्नदी अनौबा लुचिंगबा ओइनबगीदमक तोंगान तोंगान मफमदा कैम्प तौनरिबसिंग असिगी मनुंगदा स्पीकर सत्यव्रतना लुचिंगबा कैम्प असना बीजेपी की एमएलए अयाम्बा लोइनना बीजेपी दा सौगतपा अतोपा पॉलिटिकल पार्टी की मियोइसिंग संगसिलक्तुना अचौबा कैम्प अमा ओइरे हाइना ngangnabsu तारी पाउचेसना फंगबा पाउ अमगी मतुंग इन्नदी
Kariguma Speaker Satyabrtagi Campta Laiduna Speaker Satyabrta bu Saugatpa MLA masing helakpa tarabadi Center gi Maikaidagi su atuba matamda Satyabrta bu Anouba Luching ba amoina khalakpa yabagi thajaba wangna lei haina su ngangnaba tari loinana hiram asigi matangda Manipur da leiriba Samit Patrana su camp taunariba sing asigi marakta MLA singna mapung fana saugatpa mioi adu kanano haibadugi pau kupna lauraba matungda Center gi Luching ba singda pau pibagi thabak su chathari haina su thajari amaromda hauzik Imphal da leiriba Samit Patrana ngarang tongan mafamda BJP gi MLA Susindro TH Basanta Kumar Govindas Kontaujam amadi JDU gi Usap Udinga Imphal Hotel da unadna wari sanaki hairi wari sanaki ba adugi matangda pauche asina chapchaba maram phangba ngamdri Samit Patra gi Maikai dagi su wari sanaba adugi maram da haujuk fauba kangthokpa leitri ngarang ayu pung 13 khara helakpada BJP Manipur State Unit ki President A Sardana Mayang Imphal Kendra gi Kongkham Robindro amadi Hairok Kendra gi MLA Thokcham Radesham ga Samit Patra ga unaduna wari sanaki hairi pauche asna phangba atoppa pau amagi likhun amanadi BJP Manipur Pradesh ki President A Sarda Devi su hojik Imphal Hotel da camp tauduna leiriba BJP North East ki in charge Samit Patra ngarang unanaba hotnabada unaba phangkide adubu ngasi suksoi soidana unaraba yai haina thajari Pawasina hai BJP Manipur Pradesh ki official singi Maikai dagi hojik Manipur da oiriba rajniti ki tangdu leitadaba asigi matangda wari sananaba Samit Patra ga unanaba hotnabada hojik fawo unabagi matam phangdri hairiba maram sing asida BJP Manipur Pradesh ki Maikai dagi su center ki luching basing da warau bakhara leiramba yabagi jingnaba chauna leire hairi BJP Manipur Pradesh ki machin chatpa mioi amadagi phangba pau amagi matung inadi Manipur da center lengakna president rule amadi Manipur Legislative Assembly suspend animation thamjilakpagi matangda mangjawnana khangalakiba amata leitaba mali karigumba center gi Maikai dagi khanghalakpa leiragadi BJP Manipur State ki leiriba core committee amadi legislature party gi mifam hana kauduna khana nainafam thokpani adubu handak center na lauriba khongthang asi BJP gi marakta su yamna chauna angakpa ama oiri Maduna BJP gi luchingba singna Manipur da yengliba mityeng asi karamba mityeng no haibadu yamna kupna nainafam thoi hairi Leader amasu lauthok leader amasu khanba ngamdaba aduga PR thamba miyamna pamde tombi Hauzik Manipur gi oiriba fivam asida leader amasu lauthok leader amasu khanba ngamdaba aduga president rule thamjinba haibasi Manipur miyam gi apamba natte wafam asingasi Imphal gi Babupurada leiba Siva Sena gi office da party asigi president N Tombina Paumi singda fongdokhibani mahakna makha taraduna High Chief Minister N Biren Pamdre haiduna Chief Minister famdagi lauthoklabanina chayol amagi manungda matik chaba Chief Minister ama BJP na puthokpirau ngamdragana MLA sing resign tawbiro anawba mikhal pangthoklaga miyamna pamba lengak ama semlasi Manipur da PR thamliba asi Kuki Singh apamba pibibaga chap manare Kuki Singh na N Biren Chief Minister famdagi lauthokadabani haiba wafam aduda saugatpa manba maongda chatharakliba lalong asi lot labasu ifong laba wafam amani Chief Minister oiningba BJP gi MLA Singh gi lamjen tanabada ngasidi suspend animation thamle lan gi chaitheng marak asida suspend animation gi chaitheng amuksu lakpa asina lamdum asigi miyamna penadre Khulngakpa naha kayana lamdam asibu ngaknabagi damak thawai fongna kathokli BJP gi MLA singna Chief Minister fam tananaba group senduna lobby taunari hauzik oirakliba fivam asida Chief Minister gi fam munaduna leiba asi lemjaningai oide mahakna makha taraduna hai miyam gi apambagi mayokta lepa political party amatta matam sangna sasan tawba ngamloi miyam gi mihutni haiduna assembly famliba MLA singna kokchingsin aduna athuba matamda leader ama khanbiu central leader singi yaka yenglaga thabak tawba tokpiu chahi lising kayagi puwari leiraba iramdam asigi saktam kannaba kananasu thugaiba yaroi Manipur gi territorial integrity gi matangda Siva Sena na kaidawnungda compromise tawroi haiki Indo-Myanmar border da thengnariba illegal migration gi issue asi matam sangna thaoidana leirubadagi thokpani nongthombam Biren Indo-Myanmar border da thengnariba illegal migration gi issue asi matam sangna thaoidana leirubadagi ngasi lamdam asigi thengnariba khudongchadabasing asi thoklakpani haina hanagi Chief Minister Nongthomam Biren na fongdorakli wafam asi hanagi Chief Minister Nongthomam Biren na social media da thagalakpa hanagi Chief Minister gi post amada fongdorakhibani post aduda makha taraduna hai Indo-Pakistan amadi Indo-Bangladesh border da lokhalakliba checkson thorang adugumna mamangda pankhiba lengaksing na ngalingaida Khongthang laukhalamlabadi ngasi lamdam asida thengnariba khudongchadabasing asi thengnaramloi asuk chauba amadi maru oiba issue asi karigidamak yengsindana thamlamlibano amadi masina maram oiraga India na ngasi thengnaribasing asigi tekcha kanana pugadawribano haibasi achauba wahang ama oiri haina sumahakna post aduda makhata na fongdorakli Mingselda napnaba tinted film phagatkhre lauthokkhre
Manipur Police na hawkiba numit khara asida Imphal East District ta chaka mari panba gari gi glass window singda amuba machugi tinted film sing naptuna thorakpa gari chamri detain tawduna glass window singdagi naplamba tinted film sing lawthokkibaga loinana tinted film kaya dukan singdagi fagatkhre. Manipur Police na X ta thagatpa post amaki matung inna chaka mari panba gari thawriba singna makhoigi thongnaw singda napliba amuba machugi tinted film naptuna gari thawdunaba pautak pikhibaga loinana gari gi glass window singda napnaba tinted film kaya yoliba dukan singdagi su hairiba tinted film asi makata na yondanaba pautak piki hairi. Hairiba Manipur Police ki advisory note asi indaba mioi sing Supreme Court of India gi ruling gi makada Motor Vehicle Act ki matung ina legal action lawkhatlagani hairi. BJP gi manungda waraunaба khara leiramba yabagi chingnaba chauna leire. Hauzik oiriba Manipur gi fibam asida Manipur Pradesh ki President A Sarda Devi na BJP gi North East in charge Samit Patra unanaba hotnabada unaba fangkidraba matung ngasi minister amadi MLA kharaga loinana unakhre hairi. Adubu BJP Manipur Pradesh ki official singi maikaidagidi hauzik lamdam asigi oiriba rajniti gi charangnaba asigi matangda Samit Patraga unanaba hotnabada hauzik fawugi oina minister amadi MLA kharadi unanabagi matam pidabana thaong asibu center gi luching basingdagi warauba khara leiramba yabagi chingnaba chauna leire.